Education Minister na warning taukhre. National Assessment and Accreditation Council NAAC के minimum credit score 2.5 yogdaba college की staff sing tolo piraroi haina Education Minister S Rajen na warning tauraduna. Masigi matangda athubada Directorate of Education U na notice ama thoklagani haikre. Ngasi pangthokiba DM College Week Celebration 2021 loisinbagi thauramda athoiba mithungi warolda mathaki wafam asi Education Minister S Rajen phongdokladuna mahakna hai education haibasi khunai amagi khwaidagi maru oiba sector oibana masida akanba mijeng sangdaba yade. Minister na makha taraduna laibak asigi education sector hena phaganhanaba pandamda New Education Policy NEP 2020 chatnaba hokibani. Manipur dasu anoba education policy ase mapung phana chanahanba ngamnaba thavak lokhanaba state level task force semkhre hainasu phongdokhe. New Education Policy gi matangda achouba miyamgi oiba khananainaba mifam ama City Convention Center da pangthokhibaga loinana district amasung college ki thakta NEP gi awareness program sing pangthokle. NEP da foundation vocational amadi professional coursing yauri haina Education Minister na phongdokhe. Ngasigi thauram aduda afaba mahiroi singda trophy amadi certificate su Education Minister na yanthokhe. Minister Rajen na United College Chandel da New Education Policy gi matangda nongmagi oiba sensitization program amasu hogdokhe. Maharashtra na State Board Exam sing yaithokre. COVID hengalakibadagi Maharashtra na class 10 amadi 12 State Board Exam sing adu yaithokre. Class 12 ki exam sing Megi loisilakpada pangthoklagani amasung class 10 gi exam na June da pangthoklagani haina State School Education Minister Parsa Gayakwar na ngasi phongdokre. April 13 harau kumai pangthokbigano MSU. MSU na sinduna sahi khudingge April 13 pangthokuna lakpa mikap thokpa numit realization day thauram handak sahi gi oinasu pisum singada laiba khubamda thauram asi pangthokani. Hairiba numit asida harau kumai na chingba amata pangthokbigano haina MSU na cherol amada phongdorokle. All Manipur Student Union MSU gi Publicity Secretary Wangkhai Mayum Rimaka na thadorokpa cherol amana hai Manipur gi tunggi mirol gi damakta mitop miyan sa singbu maramdamda halangadabani haina changsinkiba khongjang adubu ngasisu Manipur miyamna mikap thokpa numit realization day haina khangnabaga loinana khongjang aduda laikhidraba athauba anigi yatapam oiriba singjamai pisum singada chahi khudingi haikat laikat tambage palan thauram MSU na sinduna pangthoktuna lakle. Handak chahi gisu tha asigi taraga tareta MSU na sinduna nifuga mathoi suba realization day pisum singada laiba athoba singi khubamda haikat laikat tamduna ikai khumnaba utlaba matung Manipur College ta makha taba thauram sing pangthoklagani. Thauram gi saruk ama oina blood donation camp amasu pangthokani haire. Iramdam gi damakta thawaina pontha pikhraba thoba singbu ngasigi mirol asina ningsingjaba oina numit asida isai nongmai leela drama na chingba makhal amatagi kumai harau amata pangthok piganu haina su phongdorokle. Loinana COVID-19 gi second wave ki oina achouba safu amasu leiba maramna thauram pangthokpa matamda COVID-19 ga mari leinaba SOP ngaktuna pangthokane. Masida miyamna cooperation pibiyu haire. Panba yabade ingkumza lisingamaga chamapan marfugi go back foreigners ihauda thawaina pontha pikhraba athauba huidrom loken amade posangbam Premananda anibu ningsingduna amasung matam aduda mitop miyan cha singase maramdamda halangadabani haiduna sangsankiba khongjang aduna Manipur miyam asibu ngalingai matamdage aikhoigi khunai ase nongma natraga nongmade mitop miyan cha singna yosilagani haibase MSU na kunsuba chahi chagi loisilakpa saruk lisingamaga chamapan marfugi matamdagi akanba ihau sangsinkhiduna lakhibane. Myanmar Army gi miyot minai ki badage chelakpa miyoi kaya AR na halankre. Myanmar dagi lanjelakpa sing mateng panghanaba lengak tataksilagane NESO. Myanmar Army gi mihat mipun miyot minai ki badage Saigang region gi saruk ama oiriba tamu amasung masigi manak nakpada leiba khulsingda khundariba micham mayam ama
संजफम लौननबगीदमक्ता मणिपुर रोमदा चेंसिलक्पसिंग असम राइफल्स की पर्सनल सिंग अमसुंग पुलिसना नमदुना हलनख्रे नुपी अंगांगसिंग याउना मियोई कया बॉर्डर पिलर 79 मोरे मुस्लिम बस्ती माइकैदा मियो यांखै हेना चेंसिनब थौरांग तौखे मखोइना नो मैन लैंड्सता पुंग कया मरुम मखोइबु चंगजफम पीनबगी अयाबा ngaiduna leikhe adubu असम राइफल्स अमसुंग पुलिसना अयाबा पीखिदे थाजबा याबा मफमदगी फंगबा पाउन हाई ngamkhai sambal khadaba mafam kaya marumda Myanmar romdagi Manipur da miyoi kaya marum changlak lamba yabagi thajaba lei makhoi khangna chanaba amasung kanglup masel punba Manipuri macha singna yok thaktuna leibagi mami tai marak asida India gi awang nongpok state kharaga yumlo nariba Myanmar da hojik oiriba charangnaba asina maram oiduna leibak asida changjapam loriba miyoi sing asida matam kharagi oina mateng pibinaba center amadi state lengak singda taksilagani haina North East Student Organization nesona phongdorokli moidang pokta license yaudana stone crusher kaya chalairamle stone crusher ga punna leiminabadagi mahisang mutpagi phibam da leire Imphal West ki manung da leiba moidang pok kaithel manbi amadi moidang pok khunauda salairiba stone crusher sing Kanglon ngaktre license yaudana salaibana ayamba oire param ngaktaba stone crusher ga mahi tampam sanga laiminabana maram oiraga lanai mahi sang aduda mahi tamlamba bhairoi sing mathang tokna khibadagi mahi sang mutpagi phibam da leire JSC against polluting factories industry in and around Moidangpok New Kaithel Manbi and Moidangpok Khunauge mihut singa Manipur lenga ki Department of Trade Commerce and Industry ge Internal Task Force ki apunba team amana maikai adomda check tauruba matamda param ngaktaba license yaudaba stone crusher kaya marum salairamba thengnarakibani mafam aduda lediba stone crusher sing adugi mathakta low unariba lawpham kaya nauna laisillaga checkon toksinba amadi hot mix plan na chingba lingnabagi thavak lokhatlamba su thengnakhe khongsat aduda stone crusher kharadi yamlaba nungsing chingjawgi matawgumna paiduna leiramba thengnakhe loinana mafam kharadana numidang nung paisilaga ayuk nungthilda atopa mafamda thadoknaba waina sizinaramba su thengnakhe stone crusher salairiba miyoi singda industry department gi official singna industry adu salaibagi ayaba piba che changsing puthoroknaba haibada puthokpa ngamkhide mafam kharadana mapu phauba leiramdaba yawramkhe khongsat aduga mari leinana Joint Action Committee Against Polluting Factories Industry in and around Moidangpok New Kaithel Manbi and Moidangpok Khunauge President TH Amum Sana Hai Moidangpok area ge low unari balawpham sing ase laisilaga stone crusher tauba brick fill tauba bitumen mixture plant chingba sagalakpa asina lamdam adugi miyam da piriba saitheng sing adu yenglaga masi leingakna thinghanningi Stone crusher factory sing salairiba sidagi thorakpa pollution sing asina manak nakpada leiriba miyam gi punsida chauna akaiba kaya thokhalle JSC gi apambadi miyam leiriba mafam singdagi asigumba factory sing ase lapna hongdokpiro haikhi mahakna hai mafam ase hanana low unaduna leiramba mafam singni hojikti stone crusher mayam asina maram oiraga low singubagi thabakta chauna apanba thokhalle Makoina fencing toksin kiba asina lawphamda lakadaba ising kaya thingkibadagi ising lakhidre stone crusher sing asidagi nung takpadagi thorakpa uful waifulna lau singuba tawriba amade lau suriba miyamda lok thungba amade makhal makha kayagi laina pokningai uhelle masina lau singubagi sathok chasin tawbada chauna apanba piri haikhe school gi manak nakna stone crusher sing toksilakpadagi mahiroi sing school hongnakhiba yaure Moidangpokta leiba mahiroi singge mahitampham oiramba school ama hek thangnabada stone crusher na nung takhaibagi uphul amade ahuba makolna maram oiraga school asida mahi masing tambada akaiba thoklakpadagi school asida mahiroi sing laisilaktre haikhe mahakna makhatana hai mafam asida leiriba stone crusher sing asida pairiba nung sing ase karamna purakpano haibase laingakna yengsilhaninge stone crusher ama tauba haibase nung changane nung sing ase forest department na pide hairaga karamna yamlaba stone crusher sing asida yaurakpano haibadu hangningai oi stone crusher sing asida sizinariba nung sing ase ayuk nungthilda purakpa natte
नुमिदांगी मतमदा अमदि अहिंग अथेंगबदा पुरकलगा थादबगी अहौबा मखोलना लैकाईगी महैरोइसिंग लाइरिक लाइसु पाबदा अकाइबा पीबदा नतना मियामना पोथाबदा चाउना अकाइबा पीरी स्टोन कर्सर सिंग असिदगी थोरकपा उफुल सिंग अदुना मियामदा मखल मखा कयागी लैना तिलना पोहनबा मचाक ओहेल्ले हाइखी खोंगचत अदुदा सरुक याखिबा डायरेक्टोरेट ऑफ ट्रेड कॉमर्स एंड इंडस्ट्री गे ऑफिसर इन चार्ज इंटरनल टास्क फोर्स के टी.एच. फुलचान हाई मोइदांगपो के JSC की माइकैदगी वाकत अमा डिपार्टमेंट दा लाकबदगी पुन्ना सर्वे अमा तौमिनबने मफम सिंग असिदा स्टोन कर्सर सिंग असि येंगसिनबा मतमदा क्रशर अमा लिंखटपा मतमदा संगदबा अकोइबदा लैरिबा मियामदगे नो ऑब्जेक्शन सर्टिफिकेट पुथोकपा ngamde खोंगचत असिदा थेंगनरखिबा पुमनमकी ओइबा रिपोर्ट सिंग मकोक थोंगबा ऑफिशियल सिंगदा पिसिलगने नौना स्टोन कर्सर तौगदबा सिंगना लाइसेंस परमिट सिंग अमदि मरी लेनबा अतै सेचांग सिंग पाइबीनबा खंगनखि महाकना हाई स्टोन कर्सर अमा स्कूल की मनाक्ता साजिनबा लवु सिंगु तौरिबा लवुक सिंगदा स्टोन कर्सर तौसिनबा असे लैंगाकना अथिंगबा थमखरबने कनागुम्बा अमना स्टोन कर्सर तौरबदे नेशनल हाईवे अमदि मी तानरिबा मफमदगे मीटर 500 की चांगदा लापना तौगदबनी हाइबा वाफम लैरिबने मरम असिना असिगुम्बा कांगलोन सिंग असि ngakna एंटरप्रेन्योर सिंगना थबक लौखत पिनबा महाकना अपील तौखे।